Cookie police personnel sing tampaka duty to hundred faba mite police personnel sing duty ching the thabi ganu haiba imu manungi wafam ama thamleza masi khoi gi May 3 2023 gi irang khoi gi haudri mamang da khoi gi Tamenglong the posting taramba police personnel sing je khoi gi irang ne maram oirega tampaki tonga tonga mafam singda pangtho halakhiba adda thasi gi tonga tonga ba khoi gi mafam sing numit sing da thokpa order sing makhoi Tamenglong district ta Kudakta handuna mathau pangthok na bagi pirakpa order sida khoi imung manung singna masi yaba ngamloi haba wafam phongdokla leuza so matang si kama yeng beuza yamna ka hena akhoi sector yan oiba mongda akhoi family singna su nataga akhoi any section of people singna su akhoi khanabadi chumoi haba famsi sumaina yanga chage maramde sing haira kanda pulaf akhoi cookie ga maitai ga khanabagi sida ching hairaga pulap konsan badi langani maruaina cookie gi area da cookie gi dominated oiba cookie na masing yamna taba dominated oiba area da maitai thade da hojik kasu adagi maitai gi dominated area sida cookie gi personnel sing thamde da ado si lenga ki oiba noba matamdu da karigomba environment am lagadi masana dum adugi kano singse posting arrangement singse masana dum lakpa tabani adu laktri phawdi akoi cookie jaga da maitai thaba maitai area dominated area sida cookie tharak pasidi huji makki oina di practical oiroi adu ching da haibo wafam ama lagati maduna akoi ching versus plain gi oiba adu ba wakhalona sagatpa da mating pang khigani masung ba wafam sing sidi ai gi matadi haihan ningde maramdi ching hai basida naga gi area naga inhabited area naga gi dominated area sing sisu cookie ga khanaraga ching khai sida thabi gano hairagati madu akhoi miyam sigi marta ching versus plain hill versus plain hill versus valley sumaina tongan tabagi wakhalon do madu ai puning thawachati haba famsi atamaina thamjagi